ngasi phongkiba tongan-tonganba pauche amadi social media dagi lakhotchaba pausing update pizari ahanbada maruiba pau PDF battalion anigi sip oiba ama October 18 gi mamangda magi nupi amadi chahi 8 ki macha nupi amaga loinana junta army na phakibani haina singnabadu ngarang paung town si bago region gi forest ki jungle da asibo oina phangkhre adubu magi nupi angang di haudi fawba phangba ngamdri haidi ngarang Churchandpur gi Matizang village da Semboi gangte kauba Kuki terrorist leader ama laikidre Kuki macha amasu isingda irakna duna sire Junta na PDF ama Gorda kautharaga jongamlen phangankhre ngarang Barma gi Matara town suta laiba PDF ki camp military na Thugykhre XCM Biren gi ne haiba audio tape ki case Gorda lankhalakpa report semdok sadok lambana Biren gi khonjel ne haiba khangdre Kuki USD ta khainaba junta gi camp hangdokkhre Manipur lenga ki employee singna ngasi pen down strike changchilagani laukthokre Monsang Naga Student Union gi Thongmi Singh Phusai kibagi thawongbu emsuna akan mamongda kanem tawragli Manipur University gi BC loktu haiduna KSA na governor unabal lakpada security force na thingbada sauna mukna bathokre Nungthil popopta airline sing na lutawre Popi pambi sing yanta tuna mahankre WMC na PM da Manipur isu loisina batakshin kre Numit kharani gi manungda BJP gi lusingba kharam Manipur da lakpa yana lai haina MLA Ramesh Sona phongdokre Arambai Tengol gi PR Orbin mangang khwairapam da gi sobde lakhojage Kuki taba jaga sing Manipur na tre haina laukthok lagani aduga Nongmei su kapa hauragani haina phongna yeknaba Kuki zona lauraglaga tumina leiba ngamiba leader saba noisi angakpani mapok khudingda noi gi imakta di selhan biganuko adumaina tawraglaga aikoina tumina o phare haigadro nasaga nanga ka tongan na taba natana noi gi manglan Kukilen haibadudi siramdaida nachinda solaga sikhiba natana atai leiroi nakal animak tha amakak free thabiro nupa thokna laibak sang yengnarage ai yamna pendre leiba ngamdre force amagi marumda minai singchina akanba sabase ai khangba yamna wari haina pendba phongdoragli hauzik pau sandongna pizari Kuki UG ta khainaba junta gi camp hangdokre India ga tainaba Myanmar gi ngamkhaida tawningbata tawduna leiriba sin Kuki khulai paibe sing ta khainanaba Tammu maya da junta gi anoba camp ama hangdokre masikaloina na leibak adugi capital city oiriba Nepido da Republic of the Union of Myanmar gi National Defense and Security Council gi mifam duna maru oina Arakan gi maikaita leiriba khulai paibe sing surrender tahognaba warning tawkhre Myanmar lami sing China gi anoba military gi tengbang kaya marung phangkibaga loinana mapangal khangkan handuna hana lalhauba singna control tawduna leiramba mafam kaya marum amuk hana lausinba ngamkhrabani PDF na operate tawriba Churchandpur ga tainaba mafam amasung More ga tainaba mafam singdasu khut tharakadawri Monsang Naga Student Union gi Thongmi Singh Phusai kibagi thawongbu emsuna kan mamongda kanem tawragli haukiba October 13 gi numidang pung 8 makhairom taba matamda Chandel district gi manung chanba Japhau village dagi Monsang Naga Student Union gi Thongmi Singhna mayum halakpada Palel lambi gi Rajoipur manakta masakhangdaba miyoi kharana Phusai kiba tawdok adu All Manipur Student Union emsuna kan mamongda kanem tawragli emsu gi Information and Publicity Secretary Sekro Rengnaira Komna Kudek Piduna Press Thadorok Pasirol Asin Hai Tawdok Asi Thohaningdaba Yamna Laibak Tiba Tawdok Asigi Matangda Janari Ba Miyoy Sing Manipur Police na atuba matamda fagatpa ngamkiba makhogi mathakta logyoiba Chairak Phanganaba Lokhatkiba Police Personnel Singdasu emsuna thagatba phongdoragli Serol asin hai Manipur Police ki asiguma singthaninga oiba thabak asina thoganingdaba thawdok kayadagi kanba ngamlagani amaromda haukiba English singani kulhumdoi gi me ahumda lebak asida thoklakkiba irang haujikso masigi waroisin ama leitana matam sangna lakpadagi lamdam ase hiram kayada sonthaba lebak ama oidana lagli asiguma tanpham asida asiguma laibak thiba thawdok ase amuk hana matungda thoktaba oirasanu loinana soklaba monsangi maheroi sing atuba matamda phagatpa oirasanu hairagli XCM Biren gi ni haiba audio tape ki case court lan khalakpa report semdok sadok lambana Biren gi khonjel ni haiba khangdre
Kukisingna chairak phanglagani haina harauramba pumnamaki ona tainabada National Forensic Science Laboratory Gandhinagarna Supreme Court audio tape ki report lankatkre and birengi khonjel lahaiba thijinbada makhoida sinarakpa khonjel adu semdok sadok lambana asengmani natraga sengdaba khonjel ni haibagi chapchaba mot piba ngamdre haina report adu da phongdoragle kumda lesingani kulhumdoi gi me ahumda thorakiba kanglukki hana sunabaga mari leinana audio tape adu gi matangda court ki meeting makhada investigation chathaduna lakkibani National Forensic Science Laboratory na report adu pikhalakraba matungda Justice Sandoy Kumar amadi Justice Alok Aradhegi bench na final report ama pikhalaknaba khangan kibaga loinana December 9 da mathangi hearing chathanaba matam lepki bench aduna haiki court pikhalaklaba audio tape adu mangjongna semdoklambagi khudam phangle maduna maram oiraga Forensic Science Laboratory da kanagi khonjel no haiba mayek sengna khangba ngamdre haina Justice Sandoy Kumar na NFSL report adu pathokladuna phongdoki Petitioner Oiriba Kuki Organization for Human Rights Trust ki advocate Prasanta Bhushana mamangda pikhalakiba forensic report ki wafam paladun hai audio tape ki khonjel adu hanagi chief minister gi khonjel ga chada maudra humdoi gi sangda manai haiba wafam da yumpham oiraga makha taba hearing makha chathabiu petitioner gi wafam adu taraba matungda Justice Kumar na haiki NFSL gi report adu petitioner da Fangalaba matungda mapung phaba pakum ama court file tawrakpa yaragani court na NFSL gi final case report council da yahan kinaba register da khangan ki advocate Prasanta Bhushana trust lab ki wafam pukhalakpada Justice Kumar haiki NFSL hariba laboratory ase laibaki mangjil thaba masung thajaningai oiba forensic laboratory ne petitioner amadi defense ki maikaida NFSA gi report adu phanganna khangan khibaga loinana December 9 da mathangi hearing matam thakre hairi Manipur University ki BC Loktu Haiduna KSA na Governor Unaba Lakpada Security Force na Thingbada Sauna Muknaba Thokre Manipur University ki Vice Chancellor Lokthok Piyo Haiba Yauna Tongan ba University Asigi Sayenaba Singh Loishinaba ki demanda Kanglaipak Student Association KSA na Manipuri Governor Unaba Lakpada Security Force na Thingbada ki Sauna Muknaba Thokre Ngarang Nongthil Kanglaipak Student Association KSA ki Thomi Singa Rajbaban Tamna Lakpada Kaisampat Junction Room dagi lakpa security force na Nityai pa sutekta leiba DIPR office yaurakpada athingba thamkibani Hana dagi lup asina sangsinduna lakpa khongjangi makha chatharakpa oina ngarang governor unaba lakiba khongjang aduga mari leinana KSA gi president Sukham Vidyanandana phongdokibada Manipur University gi leiba X roles student amatang ngakna chattabana maram oiduna lamdamasigi asa kaya thamliba university asti mapu pandabagum leire hairi Mahangna makatan hai miyoi kharana gengumna apamada tawduna leirakpana university asti A grade ta leiramadagi B grade ta hantaragani haibagi mi paiba sauna leire masi pumnamak hauji BC oiriba professor and Lokendrana nitiniam amada ngaktana apamada tawduna leirakpani haina maral chiki university asigi professor yauna tongan ba thabak khanba matamdasu asaba certificate sajinaduna jangbagi singnabasu yauna leiri masigi mathakta training ningthina tawkhidabagi mami sauna tai haina su phongdoki Popi pambi singyantha tuna mangankre nasamukda Bharat Abhiyan gi makhada sathakiba anti narcotic operation gi manungchana security force na ngarang Kangpopi district ki Kangpopi police station gi manungchana leiba Songlong village amasung Mastigalona na leiriba Langjol amasung Wafong area da lam ekar kuntra da tharamba yamlaba popi singyantha tuna mangankre police gi pauna hairibana Operation aduda security force ki team aduna popi thabagi thabak tawbada sijinabada farm hut ahum fertilizer bag ahum amasung thum bag ani mahan takhankre loinana mafam adudagi mai saklaba Maruti Gypsy gari ani recover tawkhre hairi loinana security force ki maike de state asida nahasing drug ki khayatagi kananaba amadi ain kaina popi thariba singi mathakta letana operation ki thabak asi haudiksu letana chathari hairi Nungthil Pobopta Airline singna lutawre state asida haudik tholiba tangdu leita daba phibam amasung National Highway sing phauduna chatpa yadaba asigi khudong chaba lauraga airline singna Nungthil Pobopta lutawre haina former CMN Birena mahaki extra thadorakiba warol amada hairi makhata na hairibana minute nimpu manga khaktamak changba Imphal Guwahati flight ki mamal asti pung ahum hena changba Imphal Delhi flight ki mamal dagi hena tangle asiguma thawong asi yamna chumdaba amani amasung masi yaba ngamloi maramaduna Union Civil Aviation Minister Ramohan Naidu Kinjarapurna
हिरम असिगी मतंगदा मिदेंग चंगदुना मणिपुर मियाम की इंटरेस्ट इम्फालदगी पाइखिबा फ्लाइट सिंगी फेयर रेशनलाइज तौगदबनी हाइदि मणिपुर लेंगा की एम्प्लॉई सिंगना ngasi पेन डाउन ट्राई चंगसिलगनी लाउथोक्रे डिमांड तरा तरुक यावा मेमोरेंडम अमा लेंगाक्ता पिसिंदुना थबक्ता ओंथोकपिननबा ब्लैक बेस्ट हेटपगी खोंजंग चंगसिलबसु करीमता पाखुम लाक्तबन मरम ओइरदुना ngasi नोमगी ओइबा पेन डाउन ट्राई चंगसिनबा मणिपुर लेंगा की एम्प्लॉई सिंगना वारेप लौख्रे पिसुमथोंगदा लेबा पेंशनर संगलेंदा पाउमी सिंह उनबदा मणिपुर गवर्नमेंट सर्विसेज फेडरेशन MGSF की प्रेसिडेंट लाइश्रम शरण हाइकी फेडरेशन असिना तालिबा डिमांड तरा तरुक अदु मणिपुर लेंगांगना पीबा ngamloidaba amata yaude डिमांड सिंह अदु एम्प्लॉई सिंगी साखत थौरांगी दमकता एडमिनिस्ट्रेटिव मेजर्स लौखत पियु हाइजबनी स्टेट असिदा गवर्नमेंट की एडमिनिस्ट्रेशन दा कांखोंग चाइरिबा डिमांड सिंह असि थबकता ओंथोक पिरबदी साफगनी महांगना हाइ फेडरेशन असिना तालिबा डिमांड सिंह पिबीदबगी October 28 kuntra fawba employee singna black best thetuna khongjang sangsinkhre adubu lenga ki maikedagi pakhum amata fangde masina maram oiraga ngasi nomagi oiba pen down try sangsilagani haina lengakta notice pikre black best strike asida imphal manung amadi tongan ba district ta leiriba office singda thabak tawriba employee singna saruk yakibagi damakta su mahangna thagatki WMC na PM da Manipur issue loisina ba taksinkhre Chahi ahum farakadawraba Manipur crisis asi atuba matamda loisinanaba akan mamideng changbinaba World Mitai Council WMC na Prime Minister Narendra Modi da ngarang aiba serol ama thaduna taksinkhre WMC gi maikedagi pisenkiba serol aduda Manipur da thokliba chahi ani makai helaklaba irang asida miyoi chani hompu henbagi punsi loikhre miyoi lising hompu ro mayum makai leitana landena duna relay camp singda sangda famlauduna leiri amaromda center government na irang asi laksinaba haiduna Irang asi hek haurakpaga military amadi paramilitary force lising hompurom thajilaki adubu laibak thibadi ngasi phawba irang asi loisinduna mahausagi punsida hanjilakna ba center gi maikedagi chapchaba thorang ama lokhatpadi udri ngasi su national highway da kuki singna mitai chatpada athingba thamli free movement leitri lomi sing akiba leitana masagi lofam singda law uba amadi lokpagi thabak chathaba ngamdana leiri maraksida Manipur da president rulengak lakpadagi irang asi athuba matamda loisilagani haina miyamna khankiba adusu arematare ngasi phawba PR lengak na singthaningai oiba thabak amata lokhatri maramasina ikai khumnaraba prime minister na Manipur crisis achida akanba miteng changbiduna athuba matamda lanjenari ba miyoi sing masamasagi mayumda hanjil hanba ngamhallu national highway da free movement yahalu hainasu WMC gi maikedagi prime minister da dakshinki Numit kharani gi manungda BJP gi lusingba khara Manipur da lakpa yana lei haina MLA Rameswarna phongdokhre Numit kharani gi manungda BJP gi lusingba khara Manipur da lakpa yana lei makhoi gi khongchat assistant asida anawba lengak sembaga mari leinagani haibagi thajaba lei haina kairao SC gi MLA Laurengbam Rameswarna phongdorakre Mahangna haiki mamangda Delhi da chatuna MLA singi mifam pangthokiba amadi MLA kharana BJP gi lusingba khara unaruba aduda mathang chahi gi February 12 da chahi phaga dawriba President rule asi makha sangdoktanaba matamadu phawbagi manungda state lengak semgani haibagi thajaba pirakhiba lei adubu akangnaba chapchaba matam pirakhibadi leite chaliba November tha asigi ahanba natragani suba sayol phawbagi manungda BJP gi central lusingba khara laklaba yari masimak anuba lengak ama semnabagi sem sarakpa oigani haibagi thajaba lei haiki